Tampaki pikraba mafam kharadagi hendokpa ngamdana leiriba fibam asi amuk hanna thokhaningrabadi miyamna BJP pu state asidagi maru fangna muthatuna Congress ki anauba lengak ama thamba mathau tare haina Congress ki MLA K Ranjit na phongdokrai wafam asi khundrakpam block Congress committee na sinduna Imphal East ki Sagolmang community hall da pangthokpa bot chor gadi chor gi thoram da phongdokhibani Thoramadu Congress ki MLA O Surya Kumar, TH Lokeshwar, ex-MLA N Loken Amadi MPCC ki General Secretary Dr. S Manaukton yauna Congress Party ki luchingba kayana sarukyaki. Thoramadu Ranjit makha taraduna laibasada BJP ki Huran Lanada Sem ki bal lengak lakpadagi India ki miyamasi hiram kayada awaba mayoknare. Manipur ki oinasu kumjali singni tara tareta hanbo oina constitution ki wangmada namfu safuda laibak semki. Loina lisingani kungani thoidasu miyambu minamduna BJP na board kaduna lengak sem khrabasu lengak haitabadagi lengak kaikre jamjaraba miyoi kaya ki punsi loikre kaya amana masagi mayum thadoklaga lanjenaduna leiri miyambu awafamda tahliba BJP asi miyamna chapchana para tambibagi tangai fadaba leire haiki Mr. Modi, Mr. Amit Shah, yaroi sigi yate na amuk tangi tawrakata hai kari hai Chief Minister Oliver Home Department Pai Mamana Adugumba Macha Masu Sahin Sabasuna Tabada Ubuda Hangoira Badum Mayando Madugi Taki or about the Cong Tilaga Machine Yaroi Habi Haraga Intelligence Tatra Manga Pau Pirakre Cyber Crime Kelvena Prasana Apil Torga Chief Minister do To Haidikari Haidini Prasasi